Chandel da forest fire prevention gi awareness pangthokre. DFO Chandel na sinduna Chandel gi panchayda leiba Maha area chief association gi holda forest fire prevention gi awareness gi palan pangthokre. Khul gi ningtaw yangkai mathoi yauna CSO sing self help group sing amadi khunja punna miyoi chama yangkai rom galoina na pangthokiba palan aduda Francis Thamdok president CNPO Dr. N Munal Maitei DFO Chandel JS Angam chairman Maha area chief association amadi N. Deepa Devi RFO Chandel Susarukia Ki. Ngasigi palan Toramaduga Mari Lenana Dr. N. Munal Maitei DFO Chandel na Haikibada Manipurasi Umangi Sarukna 75.46% Mahosagi Inakulaba Lamdam Amani Chandel Su Apun Mapak Chauba 2,100 square kilometer gi manungda 1,815 square kilometer di Umang oiduna Manipur gi ani suba umang khwaidagi yamba jila oiri adubu lamai chakpa pamlau uba singyan bayauna makal kayagi umang kokthokpana inakullaba fajakraba Chandel gi umang singda achauba singnaba ama oire Global Forest Watch ki report matungina inglising ani kunmari fawbada Chandel gi umang 44 square kilometer mangkhre asumna umangbu uwa yanthatuna napi singna kupa mafam ohelakpadagi mai chakpagi maram oihali maram asina lemhauriba mahosagi khwaidagi mamal yamlaba umang sing asibu kannanaba ngasigi forest fire prevention gi awareness program asi pangthokpani ngasi lakpiriba khulgi ningthau singna isagi khulda hankhraga khunja singda mai kanbagi paujil sing pibibada natana khulgi chatnarakpa mai thaba mibu maralgi matungina dandi pibiu amadi mai chakpa tarabasu mahosagi leijarakpa mai kanbagi pambai sing sizinabiduna lamai chakpadagi kanminasi haina appeal tauki athoiba mitunglangi warol piraduna Francis Thamdok president CNPO na haikibada forest fire haiba asi prevention is better than cure haiba aduga chap manai mai chaktringai da aikoi cheksinsi chakrabadi awaba oigani masida ngasi tiliba ningthauna forest department mo mateng pangfam thoi maramdi makhoidi department oibagi aikoida pautak piba lakpani masida lamai chakpana manghaliba si aikoi Chandel gi khul singni Dr. N Munal Maitei DFO Chandel na ngasi tinkiba miyamda aikoi uwa tharasi mahosagi leijarakpa forest kallasi sa uchek sing hatloisi amadi lamai chakpa thinglasi haina ngasi tinkiba miyamda appeal tauki